Leingakki Ayaba Yaodana Kukisingna Sajilliba Thong Yengsinba Chatluba Security Amadi Official Team Kuki Nupisingna Changhankhidre Pawasi Paunil Khol Pause Dagi Lokhatsavane Sugnu Police Station Gi Manungsana Laiba Chandel District Ki Ke Mol Nom Khulda Mafam aduda Khundariba Kukisingna Manipur Leingakki Ayaba Mata Yaodana Manipur River Gi Mathakta RCC Gi Thong Achauba Ma Maning Tamna Sabagi Thabak Satharakbada Leingakna Tumina Laisile Haibagi Pau Ngahan pause singda sabak faglakpadagi ngarang mafam aduda Manipur Police ki team ama changsinanaba sem sakhre haire pawasina hai Kukisingna RCC Thong Sajilliba mafam aduda SDO chakpi karong amade OC chakpi karong na lusingduna BSF yawba masing yamlaba police ki kangbu ama changsinduna thawdok aduki chapchaba report ama lawnaba amade athingba pinaba changsinkibani haire adum oinamak police ki team maduna sugunu yawrokpa matamda Assam Rifles ki kangbu na Mafam aduda changsinba matamda khudong thiba amadi pamdaba thawdoksing thokpa yai haina pau pirakhi haire amaromda police ki kangbu aduna mafam adu tamna lakpagi lambida Kuki Nupisingna lambida uwa faijenduna thambaga loinana lambi thatuna police ki kangbu adu Changhankhidre haire hiramasigi matangda pause asina fangba paugi matunginna numit kharanigi mamangdagi ke molnomda tariba Kukisingna maning tamna Leingakki Ayaba mata Yaodana Manipur River ki mathakta RCC ki thong achauba ma saba haure Thong Sabagi Thavak Khumang Yangsina Changsille Haibagi Pau Tavadagi DC Chandel Mayanglangbam Rameswarna Pau Phangbadagi Tha Sigi Kunmathoida DC na Kanglon Kaina Thong Sabagi Thavak adu lepna bakhangankibaga loinana Mari lainabasingna laukhatpam thokpa action laukhatnaba order ama thokrabasu ngahan fawba Thong Sabagi Thavak lepa leitana sathari haire Chandel District ki ke molnomdagi Manipur River hek lanthokibaga yamna samba lambida Churachandpur amadi more taba yai Hairiba lambi paring asida matam kayagi mamangdagi aronba karawar tauba miyoisingna chatnaba lambi ama oiduna lakle adubu Manipur River na ising chawrakpa matamda lambi sathok chasin yadavagi awaba kaya lairakhiba adu kogannabagi dama Kukisingna achetpa phirep amaga loinana Manipur River gi mathakta RCC thong asi sanaba phirep adu lawrakhibaga loinana saba haurakibani haire Manipur da Ahanba oina property tax Thiba Houkhre pawasi pandam pause dagi lokhatsavane Manipur Municipalities Property Tax Rules 2019 ki makhada Manipur ki Ahanba oina business tauba miyoi amana advance oina property tax piba Houkhre advance deposit tawkhiba miyoi adugi maming takhelambam Chandan apokpa laikhidraba ti tomsau kauwe mahak Imphal East ki Chingmairong West dagi ne advance oina property tax thidokpagi damak miyoi asigi mayumda ngarang Imphal Municipal Corporation ki Municipal Commissioner Joyce Kem luchingba official team amana Chatuna Thagatpa Phongdokkhre Thagatpa Phongdokpa duga mari lainana IMC gi Deputy Municipal Commissioner Thoksom Siddharth na phongdorokpada Property tax asi lam ahangba mafamdagi laude kacha semi paka amadi paka oina saba building amadi floor mathak makha saba sing yauna tongan ba rate tax thigadabane yum khusa khenabagi matungin tax ki rate su khenagane haujik phawbagi oina property tax asi thiba haunaba laingakna order thokpadi leitre adubu athubada order thoklaglagane IMC na konba mafamsingi manungda category A gi manung chana leiba pauna bazar amasung thangal bazar na tax rate khwaidagi wangna thiga nei khara haidokba mafamsingdana tax rate hanthagane property tax tagi fangba senphamsing asina urban amenity gi chakhot thorang amadi luna na thambagi thabak thoramsingda sizinagane loinana laingakna lakholagliba khongthang asida miyamna su soidana cooperation pirakani haibagi thajabasu IMC gi maikeidagi thamlagle Amaromda property tax advance oina thikiba Chandan na phongdokhibada Leingakna semliba kanglon sing miyamna sutung induna chatpham thoe karigumba miyamna kanglon gi matungina tawdaba taragade tungi legal gi oiba khudong chadaba thengnabasu yai maramasina property tax asi citizen ama oina thipam thokpani khanduna mahakna advance oina thiba hobani hai khe panbaya bade Chandan na advance oina deposit tawkhiba property tax ki senfam asi lising nipan ga chama ga marfu taruk ne mahakna advance thibagi damak mahaki apunba senfam dagi chada kun taraga thian khibane hairiba property tax asi chahi khudingi thigadabani haire